रेडियो चैनल की ngasi ga khana thoram laikhidraba nokfadegi ikai khumnajaraba sumang lila gishu film gishu phamba khudimakta maming chalaba miyamne thodo hendona khangbiraba oja surmangol nungsiraba fagiro yese khanghodana laibak thiba covid-19 gi khudong chadaba madagi mahaki punchi bikhamnakre mahaki hanghoriba punchi aduga mahakna Manipur miyam ki damakta nohol lamba phambak nokfade loinana hariba platform sidagi mathang khangbirak ngasi Manipur miyam gi adugumba lan oikraba nungsiraba sigumlaba aikhoi gi oja surmangol gi ngasi si mahaki surat numichu ijabani sardadin masigi damakta akhanabo ina mahaki loina jaramba mapija punamak hominarakpa nokfade na hek horokpadagi Matang oja rohini kumar gi platform sida mayam changnarakpada mahaksu khanghaudana sat launa lisilaktuna miyam gi thogol tawduna lakraba oja surmangol gi ikai khumnajaboina mahakki mapija punumangna awaba phongdokpa loinana mahakpu ningsinglubada haiba khanaba thoroma khote so hanana thagacharinga sigi thoroma sigi dama ikai khumnajaraba oja sing nofadegi aduga mamal yamlaba sing matam kai thokpiduna diamond radio na haijarubada aikoi gi platform asida lengsin birakpa diamond radio tabiriba mati youtube ki khuthangda tongan ba malem sin batung na sandok jariba radio se kuthang na tabiriba asigi thorom asibu saruk yabiba gi dama oja guru singbu ikai khumnajari ikok nona ponoma pukhurum jari oja han bada khoigi oja rohini kumar da laksegi oja khoigi oja surmangol gi tang da haijaba tare oja na oja surmangol bu karam na seithaga de gi oja gi oiba wahai amani dang thambisi oja ahan mutada diamond radio bu tabiri ba ai punu ko ai di materi su taram no sari masung pokno no kurum jari ya noi ai ge mamanyam ba artist sur mongol gi sradha ga mari leina na sarat ka mari leina na sigumba program ma simbi rakpagi damakta ahan mutada diamond radio bu haga saba phongduk sari surmangol si yam ten na hai bataraga di ma se yam versatile hoy ba comedian ni haina aidi hainin maram di mana sabangam da ba character comedy character se ma sabangam da ba matta leite loina mak mangonda all rounder hoy ba amma khangde ya ba loina mak ya ba digumba yamna tangna phangba Manipur da natana atotopa mafam sing su yam tangna phangba adugumba comedian amani haina ai surmangol se thajage oja bukhi oja surmangol se nokfadin ahan ba horoki episode 1 haijabatare masigi matung da wa 2 dagi lakpro oja mase khoi oja se 1 dagi yaubi kibra kamai tobno oja sumai tobne wari se nokfade se aisu aigi to khaiba mission namgi matung inna 1994 gi September gi tang kun manga da yan hana Manipur gi ahlamal singa thambiramba paripuri na thambiramba phagi liklam masibu kai handa ba amsung thungul liba loinana ano no wa phagi hoi kya puthokre wakhal lol da tang kun manga simak da phong hi bani han volume oina madudagi mathang 1994 95 96 97 sum la aga nokfade video film volume 4 si 1998 ki ahan ba tha hai tai masida phong bani masigi aroi ba saruk se sa kari gum madom phagi tawdra dom bunno mi atopa bunno han bangam biraba natraga adong mafam da nokning ba wari masa leragadi nokfade ki campus la piu nokfade se di yobiu koi punna miyam bu entertain tawwa miyam bi damota saba tawbu se koi punna tawmina si haina aine he advertise masamo volume 1 de horga 2 3 4 adu haptro lai hoiza masida no khode volume 4 siga loisin la pasarta sige advertise masi surmangol na taru bazane mana sum video film sigin badagi ade mana thinda bataw dana hekta baga 1998 simakta ai yumda lakani mase ado magi madaw yada hai tai ahamba lakun mi se ai yum siwana thira lai hai nong su thili taba no midama su oi hai aduga aiga unadaba aduga tawdabu hoi aigi hek aigi loina bi no phade gi
पुथोप पुथोपदा अगी परा पंगल पीरी बेगी लोइनबी सिगा मागा हे थेंगनारबा अदा थेंगनाबदुदा मा वारी वताई सादन खोत्र तौबा अदगी अखोइदा नॉर्मली सुम लाखपा आर्टिस्ट से माना माना हाइजब टैलेंट का से खन बखलन बाइना तौबसी मोजु खंगबनिना नुमितुदा अगी इनाउ नुपा अमा लै इनाउ नुपा दु हेक थेंगनाबा मासु होय अदा मोइनी इनाउ पादुना दुर्गदि नंग करि करि हेगे खोके अमाने तंगे खोके खोय होरेन तादे लागा तंगे दंग हाईवे दु उल्लो गाना हाइगा होय होय मोय एनीगे मामांगा मागे हाइजबा परफॉर्मेंस कुनि मक्तो फजना तौवे हाय होय अदा आइना युमदा हलक मतमदा तम्मे माने तौदा सुमंगोल कोबा अखोगे थौबाल खेती लेकाय दि नुपा अम लामी अदुगा मासी यम नुंगाय हाई फजै गायना ngode appreciation si tawraga ko aduga muina oina aigi loinabisina mabu khoi yauhanna na phoina wanombagi eno ma ha ba thengna bada mai magun si boiba magi mai se mui si mana sumalam badona ai thengna dingai da tawrom me होय sini aduga khara leraga mana muk lak matam da ai thengna re होय da ai thengna ga haiba tawbuga sa mana nai nang kari kari hei khole na utlu haiba sai gi magi yam loan bagi manba hindi loan bagi manba o khung bagi deswali na kai nei sei sak bagi khot bagi sumba magi mimicry hai tare ko matau dam bagi keno sing ai mangda padang dang kap thor pane होय होय जा adu da ina kotak tu da kadum khange wais masinu pa si masigi na ha si suksoi soidra yani obu bu manganda mamai chumbi ba kotani daga oise talent manung di aure ma bu puthon ba mangodi thoran ba adu khatani na khallaga ma suksoi soidra yani je adum khang ba hogi adu gai mangwada numituma kaina re adu ga daw na yari suma su daw ya ba hai te kui de bidai se durasan kendra imphal gi su kayo matam da adu mamang tu hana no phade serial se atopa maming ama tholaga no indra yengu ga na tholaga he puthu e punghai gum bagi atau guse ado hek tanja se ma lakhiba matung da hiji proposal se ngon da lakhiba mai tanja do na adai na es ma si pau thara ga kaure ado ga mangonda aina hojik magi yam no khai ri mayam na pamnari ba pau pa bagi mung se होय जा अखोई के मान हिजै बुदुदा आइना मैतेरोन की फागी मसा मसा रा हापसलगा सिचुएशन दिगा साना मतम दिगी हापसलगा हिंदी ने कहे तवगा इसम चंब सेट अमा आइगी नाउ नुपा पर्सन असिस्टेंट पर्सन ओइबा दिदी के इम्फाल दा दिदी थौगाम को होय जा माना सेट चम चम बम सारगा दुगा संगी रम की हाना ना नंबरे होय जा मधुगी के तो रिकॉर्डिंग से होय अदु नम्मे अदुगा अखोइना तो खाइना नमजब पोट ओइबनिना आइना मथंगी 1990 ga एक्समत द पुथोपा अखोगे वीडियो फिल्म मंगा सुबसे होय जा मसीत इहान हान याव होरगा मासी नोफदी कैपेसिटी संगतुना कोइ नोफदी गा पुन्न वाक्तो मिना हौखिबे होय याम नोइजे जा याम हमला याम ला वाफम निमसे अखोगी एक थोगलागा अखोगी तोंगान प्लेटफॉर्म दो जाना तौबिखिबा मयाम दुबुदि अखोइना हेता चंगागा थोक तौखिबै निंबा हाइतारे अदुगा मागी चंगंगनबगी वारी नुक्सिबा अदिंगा साय ओजाना हाइबिबदो वानो मगी मोहंगम सु तौरमी गेन हाइबा अदुगा महांगना हाइबिरमबदा अमा खक्सु लै याम नुक्सिबा वाफम मुखा ओजा सुरमंगोन गा आइगे इंटरव्यू तौकांदा असेंबदि इंग्लिश सिमाना पंगलोन लोन बनी हाय अदुगा ओजारोनी कुमारना मसे खरा मान मरक तुदा हाइतारे मणिपुरी खरा यानजलु हिंदी खरा यानजलु मणिपुरी गाजे पंगाइ दे थेसल कांदने हाइबा अमखक माना सेंगना हाइबिर मसिदि ओजारोनी कुमारना ताकपिरम बनी हाइदना अदुगा ओजाइबुंगो अखोइगी केनोदा लाक्सेगे ओजा कुबेर अहमद खुरुमजरी ओजा कुबेर अखोइगी ओजा रंगीलालगा लाखिबा जर्नी हाइतारे करम्बा एपिसोडता मसी ओजागा थेंगनाबिरकपगे अदुगा ओजागी हाइतारे अखोइ ओजा सुरमंगोनगा लोइना खिबदा ओजाना ताकफिखिबा नत्रगा अखोइना थेंगनाजहौदबा मयामनदि खंगदबा अमा सुंगसी पुलिंग असिदा ओजाना मयामदा तंबिबा याबा करी लेबिबगे ओजा कुबेर नंग खितंग अमग ओजा सुरमंगोनगी मतंगदा हाबियो फरे सुरमंगोनसी मंगोनदि आइना वॉल्यूम सी अनि हाले हाइबदि आइना 3 दगी औना यावजरपा अदुगा माना 5 दगी यावरपा अदा थेंगनाजगिबनि अदा सुरमंगोनसी सुमलोइनरपदा मासी यामना सावंदबा मतम पुरमुक्ता मोमन नोक्तरा लै अदुंबा नियो यमनि अदुगा मंगोनदा गसाय अखोइगी सारुइनि कुमार ताकपि बदमाइदा मासी रोल खुदिमक्सी अदुम सत्तम लांगबा ngamba अदुगुंबा इनाव मनी अद मतंग सिदे आइनो खुदुम जाबा मतंग लौजरगा आई सुरमंगोनगी मरमदु सैथाबा सैरेंग मतेक अम खक्तंग मिनिट
ma harwe Habiyo magi yani yani oza. magi talent aduga magi aina mongonda thamjaba wakhal che serings da sukna yawba aduga magi laing ki aduga magi laigidabagi sibok yawna sukna yawba sering amukha aina mongonda kachaboina hogi ban magi nimda hogi builam pawda ai hapsaki Oza. machine pa thokjarake Pabiyo za. Pabiyo. yago ai pa thokjarake Yani yani. Tairengi maming sur 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 mangol momon naba maithongi marup sukto pa ashaw gi yek naba apang ba angaw ba angang nupi manbi hanubi shaklon chatam langkhiba nangni inaw sur mangol imalol khakta natana english hindi imalol gumngang khiba achumbadi amatta yahundaba ataba mipung khudingbu pukli paina no hankiba nangni inaw sur mangol malem sinba laichatna saithengi chaina phangbadai saichatti tara jungi lisingani kunma thoi sangol se numki numidang layeng changda chatkiba nangni inaw sur mangol thangja nomai jinglona ba nongyai matung nongalamdai jungi tara hundoi lisingani kunma thoi Unsi cengjal loidona mopugi maka tangkiba nangni inaw suramango konthang ye hauri lakonje momon no hauri na sattam angai taibang masani lakani noma ikoisu ing na sikna layuko taibang mapugi laikolda sur sur suramango masini ai inawgi suramango ga thenagibda aina ma ngonda leiba talent loina bada nuai chekiba adu sukchan jarga ai shairing sida saitaje Oza ko mi yam nuai je yam nuksibo wafam ni hai tare aduga ayam amatamda koigi artisting sin lo hai bada oza sur mangol yamna mingonda kaina chatpa hai tare migi nuai tana bo hai ama pho hai kidaba mi amani hai bas ekoina su koi thobal mai kai oijabani na maga su loina jabat tina jabada khangna jawi hek tina bada mahaki machindagi mi amagi nuai tana bo hai se no mata hai basi ta kidraba adi yam nuksiba aduga mathang semu lakjage koigi oza Joseph ta lakjage oza Joseph aikoigi habiyo koigi oza sur mangol gi experience karamba matamdi oza ga oza hoina di han hana thokpire adubu karamba episode gi thengna birei aduga oza gi experience oza sur mangol gi matang da kari sheitha biningba haibiningba aduga koina khangdaba leiraga di tambiyo Thachai Diamond Radio sigumba ajaraba program ama ina usturmango gi shora bumisida lokat pibagi dama Diamond Radio bunga kali thachai loina Diamond Radio tabiriba kuno ko Joseph na sutaram na ukchabag loina nei ko no programjai loina na koigi oza Rohini Kumar busu yum dagi zabu masigi zoom meeting gi kutang sida oza busu kuramjari ina usturmango se ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯗꯨꯔꯗꯔꯁꯟꯒꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯗꯨꯔꯗꯔꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯅꯥꯎꯁꯤ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯛꯐꯗꯦꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯁꯤꯁꯨ ꯑꯣꯖꯥ ꯑꯃꯒ ꯁꯥꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯕꯒꯨꯝꯅ ꯂꯣꯏꯅꯗꯦ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯂꯣꯏꯅꯕꯁꯤ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯩ aduna changak pa inaw sing sisu aikoi loinaba matamda ichini naw gumna dum loinei surmangol ngasai ozana su thambigre aduga yamba kuber na su thambigre masi character mayamama nupi manbi hanubi saba hanuba saba aduga angang saba apang saba angawba saba hairiba character mayam si aina susai aina saba character sing si inaw surmangona loina saba ngam aduga mana amuk akoidagi amuk hen basi hindi paw pa bagi breng lon sin bugumba english lon bugumba sigumba gi thabak sing se si inaw surmangona aingondagi ahen ba wak taw baduni aduga masi loina ba matamda inaw se kaya saugande aduga karigumba aikoi masen sida nungai na dawa ama
ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯅ ꯂꯩꯕ ꯃꯇꯝ ꯑꯩꯈꯣꯏꯅ ꯅꯣꯛꯑꯒ ꯍꯔꯥꯎꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯣꯛꯅ ꯍꯔꯥꯎꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯋꯥꯗꯣ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯌꯥꯝꯅ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯄꯪꯕ ꯃꯥꯟꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯪꯕꯗꯤ ꯅꯠꯇꯕ ꯆꯝꯕꯁꯤꯅ ꯃꯤꯁꯤ ꯈꯔ ꯆꯝꯃꯗꯤ ꯄꯪꯕ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯈꯔ ꯆꯝꯅ ꯄꯪꯕ ꯃꯥꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎ ꯑꯃꯅꯤ ꯃꯥ ꯃꯤ ꯑꯃꯠꯇꯒꯤ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯣꯛꯄ ꯋꯥ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯏꯅꯥꯎꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯁꯤꯡꯁꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯗ ꯅꯠꯇꯅ ꯃꯦꯗꯤꯌꯥꯗꯁꯨ ꯍꯦꯛꯇ ꯃꯤꯃꯥꯡꯗꯁꯨ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯁꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯉꯣꯟꯗ ꯑꯆꯧꯕ ꯄꯨꯛꯆꯦꯜ ꯌꯥꯎꯕ ꯏꯅꯥꯎ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯖꯣꯁꯦꯐ ꯐꯖꯕ ꯋꯥꯐꯝ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯧꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯁꯤ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯜꯕꯝꯗ ꯑꯣꯏꯔꯣ ꯀꯔꯤꯗ ꯑꯣꯏꯔꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯛꯑꯒꯗꯤ ꯍꯦꯛꯇ ꯌꯥꯎꯒꯦꯒ ꯍꯥꯏꯕ ꯅꯨꯡꯁꯤꯔꯕ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯈꯤ ꯑꯣꯖꯥ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯃꯦꯗꯤꯒꯤ ꯂꯝꯗ ꯐꯥꯎꯔꯕ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯒꯤ ꯊꯣꯛꯂꯛꯇꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯑꯣꯏꯔꯕ ꯑꯣꯖꯥꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯍꯦꯔꯣ ꯀꯨꯝꯃꯨ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯍꯦꯔꯣꯗꯤ ꯀꯨꯝꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗ ꯃꯍꯥꯛꯅ ꯁꯤꯊ ꯅꯣꯛꯄ ꯚꯤꯗꯤꯑꯣꯗꯣ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯇꯦꯛꯇꯨꯃ ꯀꯛꯑꯒ ꯊꯥꯒꯠꯆꯩ ꯏꯟꯇꯔꯅꯦꯠꯇ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯤ ꯃꯥꯅ ꯃꯗ ꯁꯤꯊ ꯅꯣꯛꯈꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯩꯊꯥꯕꯅ ꯑꯗꯨꯝ ꯋꯥꯠꯂꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯛꯅꯕꯅꯤ ꯍꯥꯏꯖꯗꯅ ꯃꯥꯅ ꯁꯦꯠꯈꯤꯕ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯀꯥꯎꯕ ꯉꯝꯃꯣꯏ ꯃꯥꯅ ꯁꯦꯠꯈꯤꯕ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯆꯨ ꯏꯪꯂꯤꯁꯃꯦꯟ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜ ꯑꯩꯈꯣꯏꯒꯤ ꯁꯨꯔꯃꯪꯒꯣꯜꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯕꯤꯔꯛꯈꯤꯕ ꯀꯔꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯔꯤ ꯂꯩꯕꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯗꯤ ꯃꯌꯥꯝꯗ ꯈꯖꯤꯛꯇ ꯇꯝꯕꯤꯌꯨ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜ Diamond Radio haingai leitana tagachani aduga loina ngasi pe oja su lengna leibiri oja ya makobe jadi Diamond Radio anga indiri ba paipulu su nokdegi maiketegi lana ong jadi salam ibu chemna habigi yamna yamna thaganingai ni Diamond Radio na silba program ama sindirakna ba tanglaba aipa manipuri giroi nokpategi artist mongolti asigi stade minida program ama nokpategi maiketegi akhanya leitana taba amadi ge mangomore taba laman sindare enam aikoise magi sarase chaning na hoju laiba penda situation jira koi ngambe chika mai family gi mai ke da mai ba aduga sur mangol ba aikoi loina rapsi engara tibagi wari di egi ojaru ni na tambigre hoi singi program ama khatki kuminagi hoi loina na aduga ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯣꯏꯅꯕꯁꯤ ꯖꯣꯁꯦꯐ ꯔꯪꯒꯤꯂꯥꯜ ꯑꯗꯒꯤ ꯔꯥꯖꯦꯟ ꯁꯨꯔꯃꯪꯒꯣꯜ ꯃꯔꯤꯁꯤ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯂꯣꯏꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯨꯏꯒꯤ ꯌꯨꯝ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯅꯧꯕ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯛꯄꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯦꯛꯁꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯆꯠꯃꯤꯟꯅꯔꯨꯔꯀꯥꯟꯗ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤꯁꯨ ꯑꯝꯇ ꯂꯩꯅꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯒꯥꯔꯤ ꯃꯆꯥ ꯂꯩꯅ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯨꯏꯅꯤ ꯌꯨꯝꯗ ꯗꯣꯂꯥꯟ ꯑꯩꯈꯣꯏ ꯀꯦꯁꯦꯠ ꯆꯠꯐꯝ ꯂꯩ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯆꯠꯐꯝ ꯃꯗꯨꯒꯤ ꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯑꯣꯏ ꯃꯗꯨꯗ ꯂꯝꯗ ꯅꯣꯡꯃꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯤꯂꯥꯁꯤ ꯃꯔꯤ ꯃꯉꯥ ꯁꯥꯟꯅꯔꯨꯔꯒ ꯋꯥꯅ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯨꯏꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯀꯥꯟꯗ ꯇꯨꯝꯕ ꯀꯥꯞꯄ ꯃꯇꯝ
ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯉꯣꯟꯗ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯒꯤ ꯇꯧꯅꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣ ꯄꯥꯎ ꯄꯥꯕ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯁꯨꯔꯃꯒꯣꯟ ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯁꯤ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯋꯥ ꯋꯥ ꯈꯟꯗꯣꯛꯈꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯅꯪ ꯑꯗꯨ ꯏꯪꯂꯤꯁꯇ ꯑꯝꯇ ꯍꯥꯏꯔꯨꯅꯦ ꯍꯥꯏꯔꯒ ꯋꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ kaya ama ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯝꯃꯤ ꯇꯥꯏꯠ ꯑꯣꯏꯅ ꯂꯣꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯗꯥꯏ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦ 4 days 5 days ꯃꯃꯥꯡ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯇꯠꯇꯅ ꯑꯩꯒꯤ ꯃꯔꯨꯞ ꯖꯣꯁꯦꯐꯅꯦ ꯑꯗꯒꯤꯗꯤ ꯃꯔꯨꯞ ꯔꯥꯖꯦꯟ ꯏꯌꯥꯝꯕ ꯀꯨꯕꯦꯔ ꯑꯗꯒꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯐꯣꯟ ꯀꯟꯐꯔꯦꯟꯁ ꯄꯤꯅꯗꯅ ꯃꯤꯁꯦ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯂꯦꯟꯕꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣꯝꯗ ꯀꯃꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯝ ꯂꯩ ꯁꯣꯝꯗꯅ ꯀꯌꯥꯝ ꯂꯩ ꯄꯥꯎꯁꯦ ꯂꯣꯏꯅ ꯐꯥꯎꯗꯣꯛꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯌꯥꯝꯕ ꯀꯨꯕꯦꯔꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯨꯕꯦꯔꯒꯤ ꯏꯁꯣꯔꯗ ꯈꯣꯏꯔꯝꯗꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯊꯨꯅ ꯐꯔꯛꯅꯅꯕꯒꯤ ꯑꯩꯈꯣꯏ ꯍꯥꯏꯖꯃꯤꯟꯅꯗꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯒ ꯂꯩꯒꯗꯧꯕ ꯑꯗꯨꯝꯕ ꯀꯩꯅꯣꯃꯗꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯦꯅ ꯈꯜꯂꯒꯁꯨ ꯃꯥ ꯌꯥꯎꯕꯒꯤ ꯚꯥꯞꯇ ꯑꯗꯨ ꯃꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯏꯌꯥꯡ ꯌꯥꯡꯕ ꯏꯍꯥꯡ ꯍꯥꯡꯕ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯋꯥꯠꯄꯒꯨꯝꯕ ꯑꯗꯨꯝ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯔꯛꯈꯤꯕ ꯑꯗꯩꯗꯤ ꯑꯣꯖꯥ ꯔꯨꯍꯤꯒꯤ ꯑꯅꯧꯕ ꯌꯨꯝ ꯁꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯍꯜꯂꯛꯄ ꯃꯇꯝꯒꯤ ꯔꯤꯂꯦꯛꯁ ꯇꯧꯕ ꯃꯇꯝꯁꯦ ꯁꯨꯔꯃꯣꯡꯒꯣꯟꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯕꯗ ꯅꯣꯛꯃꯤꯟꯅꯕ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯤ ꯁꯥꯎꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯊꯦꯡꯅꯗꯦ ꯃꯤ ꯑꯃꯗ ꯆꯤꯟꯇꯥ ꯄꯥꯎꯗꯥꯅꯗꯅ ꯈꯟꯅꯕ ꯉꯥꯡꯅꯕ ꯆꯩꯅꯕ ꯃꯔꯩ ꯌꯦꯠꯅꯕ ꯃꯁꯤ ꯃꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗ ꯇꯥꯊꯣꯛꯑꯒ ꯅꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯅꯕ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯁꯤꯅꯩ ꯏꯅꯥꯎꯗꯧꯅ ꯂꯣꯏꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅꯌꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇ ꯑꯃꯗꯤ ꯀꯩꯅꯣꯁꯨ ꯂꯦꯡꯁꯤꯟꯕꯤꯗꯅ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯣꯖꯥ ꯖꯣꯁꯦꯐ ꯑꯩ ꯂꯤꯡ ꯑꯃꯨꯛ ꯊꯥꯖꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯦ ꯂꯤꯡ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯑꯣꯖꯥ ꯖꯣꯁꯦꯐꯅ ꯂꯤꯡꯁꯦ ꯑꯃꯨꯛ ꯈꯔ ꯊꯨꯅ ꯑꯃꯨꯛ ꯁꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯈꯖꯤꯛꯇꯪ ꯆꯠꯊꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯌꯥꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯗꯤ ꯅꯠꯆꯗ꯭ꯔꯦ ꯉꯁꯤꯒꯤꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯥꯏꯚꯇ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯇ ꯇꯥꯕꯤꯔꯤ ꯔꯦꯗꯤꯑꯣꯗ ꯃꯤ 1,300,000 खरे हेना लेरी कोसेम लाइव तो मी 400 खरे हेना लेरी यूट्यूब लाइव स्ट्रीमिंग द मी 100 खरे हेना लेरी अदुगा मयाम पुनम हाक्तंग मरक्सिदा ब्रेक लौजबसिदा ओजा सुरमंगोल की फागी मतेक अमतंग थाजरके अदुगा मरक्सिदा अमहना मखा ताबो ओजा सिंगस्तेगी अखोई खंगमिनखिसि अदुगा अखोईगी लेंसिमिरको पारी अरामबम कांतयामबेम मथंग अमु लाक्चगे अदुगा मरक्सिदा आई ब्रेक अमतंग लौजगे ओजा सुरमंगोल की हौखिबा महाकी नुंगसिरबा मतेक मतेक मागी फागी मतेक मतेक खरा लौखचरके ओजा सुरमंगोल की अदुगा मरक्सिदा खुदोंग चाबसी लोमिनसी आई सोइदनमकी ओजा केनोदा लिंक से थाजरके सारमनी आइना थिदो अमा बने ओ फारे फारे अदुदे आई थबै गांग लोसिलगे को वारी अतोपा मोइना सानारसिदा ट्रायलाइट की ओइना अमुक सानारसे होय जेकब तो पोसम दाद्रा एडवर्ड ना मवंग ताबे हेलिदा पारी ना गेम जे तुम सानारगा लेरेगी ने खलिब्रो असैब कुथु सुलो कइनो अस ताइङो साक तुप दंगारी नाक्तंग पथागे जि कइनो इस ना गेम जे तुम सानार लेरदिको नंगी नमितो हिदा सुम जेंग लेरदिएबा नमितो पुकचो चोलगने कुटप्र खंदिको हे नंग सानारिबा गेम दुगी हेनबा आइना एंटरटेनमेंट लोइना सानागदोरिबसे
मधुकी गेम दुगी हेनबा ए नि हेली खंगब्रो ए सानारो तरो 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 खंगब्रो नंग खंगोइने करी गेम तौर दुने ताइंगो ना ये ए गेम सान केंगो ए गेम तो केंगो तरो तरो 하늘비 마샴 코이비 발르드 부상오람 싱히 만남기 마후땅 저다 만남는 토이리 홍안 토이리 홍안 토 빠자이 따이고 빠자이 깐데 사이버 소마리 두지게 야예 따이고 아도 따이고 아이나 난 비싹 오이링 이죠 아이 거의 바봉이 사이드 거 싱따라면 마탐두다 아이나 파자범 맘마 갖고 오키 아도 따이고 아도 도이 저우시 따이고 예 야이니 나는 저로 줘야지 저로 누르기도 거의 따이고 마팜도 도이 저러 싫어 예예예 나는 파자야미나 샀답니까 호이셨지 ꯆꯥꯛ ꯏꯁꯤꯡꯗꯨꯕꯨ ꯀꯝꯗꯧꯈꯤꯒꯦ ꯑꯗꯨꯝ ꯍꯥꯕ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯏꯇꯥꯎ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯁꯦꯡꯕꯒꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯏꯅꯥꯎ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜꯒꯤ ꯃꯇꯦꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯁꯅꯔ ꯃꯤꯠ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯩ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯥꯒꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ 4 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯂꯥꯛꯇꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯁꯨꯝꯅꯁꯨ ꯄꯥꯡꯊꯣꯛꯄꯤꯈꯤ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯏꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯪꯂꯤꯁꯇ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯗ ꯍꯥꯏꯗꯤ already people already established and the part of Manipur is the district and on mention the women this party and diamond and and this party expecting a condition of practice in order to welcome problem this man Kuma thank you James makata program hoje entertainment matiem tong ko saksa mangji khoi lairik thi taning di happy film to lakadra kasu laikti ngasi di noro ge larmni mayam punamuksi yumda leibibasu yauri arap leiba ngasi thabok thorumna lakpe adaba aduna youtube ta huju siksi khoi gi phazaraba ibani gi mutak to mai thong ani se lapna yengi bani yengi bi youtube ta leiba siksi english samto lonsan biu mayam thagat pira lonjagi londri mang dam hajege oja james ke ibani lemina phe oja james na masang matausi ko kari haitari yam masang matausi yam thibane aine yam masang yam pajabane munne sum yengor diwali munda malmane now and this looking to now is the diamond radio FMs the YouTube today and mobile to your mobile and looking to the eyes and the information was pajathari kan ngang this party what is your name this party inspect that and cameraman okay right phone it is what get detent already program this not get program entertainment team to this not fan get sak program only this one to times now ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯊꯦꯜꯁꯤꯗꯤ ꯃꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯕꯗꯤ ꯐꯪꯉꯔꯣꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯊꯪꯗꯤ ꯐꯖꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅꯀꯣ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ yaman green doris I grandma to fakiko oh yare 2 days diamond and listener day meet it is not getting a shit like tabu time to only times and next year this upon the character we take the surrounding this what get come details and me and punu this not stress adu ngasi lebiri english ti am lon bire so hanaga kitang sem sabi ba lebira kari phagi ga topining ba yawi simi ba tamjaba ya ba kari lei ngan makhai di matam suk sang am khoi oja yemsna kogi I pau pa ba ma to ba sanduk pasi to bi bani adu ngasi di am tien bai entertainment program moina oja yems ki mohor chilaga mati matang kogi I pau pa thok pasin hai tar BBC news se masi oina han khudon tamjagi oja yems ki mohor chinjaraga thank you okay unga ta jana go live in 2 times 1 times one element to party is party goodbye to red by Mr. Stromanger sings it did not stand to the part contributed to diamond and fam it is what get listener there this is what can me it what to be me am 10 crores it did not get vertical report time to wait get time is the part get and category power party quan this is what the pachata can pamas and get it chance and can't heavy time to get diamond radio FM it is not Manipur and catching catching the ching the part report time me lo sure me hal ma lo sure le sa pakong sure
and dance with that can be 40 times good dance and like that can miss the young but amaning the child pakan go come lapina credit not his dance that is my dance part of my sit the imam the Bajatari disrupt the Tarasa Pio and Matara is not a dance the other detached like what you can be that probably needs to lunch at the time goodbye ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯃꯔꯛꯇ ꯑꯃꯨꯛ ꯕ꯭ꯔꯦꯛ ꯑꯃ ꯇꯧꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯃꯊꯪ ꯑꯩ ꯑꯣꯖꯥꯁꯤꯡꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥꯁꯤꯡ ꯁꯥꯎꯟ ꯇꯥꯕꯤꯔꯦꯀꯣ ꯑꯣꯖꯥ ꯄꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯀꯥꯟꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯥꯔꯤ ꯂꯩꯕꯤꯔꯦꯀꯣ ꯄꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯄꯥꯔꯤꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯛꯄ ꯀꯃꯥꯏꯅ ꯇꯧꯕ ꯄꯨꯜꯂꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯃꯌꯥꯝ ꯇꯧꯕ ꯈꯪꯉꯁꯤ ꯄꯥꯔꯤ ꯑꯝꯇ ꯊꯝꯕꯤꯁꯤ ꯍꯣꯏ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯑꯃꯗꯤ ꯂꯣꯏꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤ ꯂꯩꯇꯦ ꯃꯥꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯒ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯅꯍꯥ ꯑꯍꯟ ꯂꯣꯏꯅꯃꯛ ꯃꯥ ꯑꯃꯠꯇ ꯑꯣꯏꯅ ꯂꯣꯏꯅ ꯇꯤꯟꯅꯩ ꯅꯍꯥ ꯇꯤꯟꯅꯔꯁꯨ ꯅꯍꯥꯅ ꯄꯥꯝꯕ ꯅꯍꯥꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯂꯣꯏꯅꯕ ꯍꯩꯕ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯗꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯣꯖꯥ ꯑꯃꯅꯦꯅ ꯑꯩ ꯂꯧꯖꯩ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗꯁꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯕ ꯑꯣꯖꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕ ꯎꯕ ꯐꯪꯈꯤꯗꯦ ꯑꯗꯨꯝ ꯅꯣꯛꯑꯒꯇ ꯂꯩꯕ ꯑꯣꯖꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯃꯛꯇ ꯅꯝꯃꯁꯨ ꯃꯔꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯏꯪꯂꯤꯁ ꯈꯔ ꯂꯣꯜꯂꯛꯄ ꯐꯥꯒꯤ ꯇꯧꯔꯛꯄ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯐꯥꯒꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯐꯥꯒꯤ ꯇꯧꯔꯨꯕ ꯑꯃ ꯇꯧꯔꯨꯕꯁꯨ ꯑꯣꯖꯥꯅꯒ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯐꯥꯒꯤꯗꯨꯗ ꯍꯦꯟꯅ ꯐꯥꯒꯤ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯕꯨ ꯅꯣꯛꯅꯕ ꯃꯔꯝ ꯑꯃ ꯄꯤꯕꯤꯕ ꯌꯥꯝ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯉꯁꯤꯐꯥꯎꯗ ꯑꯁꯣꯏꯕ ꯐꯠꯇꯕ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯕꯨ ꯃꯆꯥ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕ ꯂꯦꯞꯇꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕ ꯆꯠꯃꯤꯟꯅꯕ ꯑꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯐ꯭ꯔꯦꯡ ꯑꯣꯏꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯇꯤꯟꯅꯔꯁꯨ ꯑꯉꯥꯡꯗꯨꯒꯤ ꯅꯣꯛꯅꯕ ꯇꯧꯒꯅꯤ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯁꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯔꯥ ꯃꯃꯥꯟꯅꯕꯗꯧꯅ ꯑꯩꯈꯣꯏꯁꯦ ꯃꯆꯥ ꯃꯅꯥꯎ ꯄ꯭ꯂꯁ ꯃꯃꯥꯟꯅꯕꯗꯧꯅ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯣꯛꯐꯗꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯅꯣꯛꯐꯗꯦꯒꯤ ꯃꯥꯡꯖꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯋꯥꯐꯝꯁꯦ ꯁꯤꯗ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯔꯦ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯒ ꯂꯣꯏꯅꯗ꯭ꯔꯒꯁꯨ ꯃꯇꯝ ꯈꯔ ꯂꯣꯏꯅꯕꯤꯔꯝꯕꯗ ꯊꯦꯡꯅꯕꯤꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯕꯦꯔꯁꯨ ꯃꯣꯍꯟꯅ ꯆꯪꯕꯤꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩ ꯔꯥꯎꯟꯁꯦ ꯊꯨꯡꯅꯅꯕ ꯀꯥꯟꯇ ꯌꯥꯝꯕꯦꯝ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯀꯥꯟꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯒ ꯄꯨꯜꯂꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯇꯝꯕꯤꯌꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯔꯝꯕ ꯀꯔꯤ ꯇꯧꯕ ꯂꯣꯏꯅꯔꯤꯉꯩ ꯄꯨꯜꯂꯤꯉꯩꯗ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈꯤꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯀꯥꯟꯇ ꯇꯝꯕꯤꯌꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯁꯤ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ ꯌꯥꯝ ꯐꯖꯅ ꯇꯥꯏ ꯀꯥꯟꯇ ꯌꯥꯝ ꯁꯦꯡꯅ ꯇꯥꯖꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄꯤꯔꯤꯕ ꯇꯧꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅꯃꯛ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟ ꯂꯩꯇꯕꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯣꯛꯐꯗꯦ ꯌꯥꯎꯖꯔꯛꯄꯁꯤ ꯌꯥꯝ ꯀꯨꯏꯖꯗ꯭ꯔꯤ 2019ꯒꯤ ꯃꯥꯔꯆ ꯑꯗꯥꯏꯗꯒꯤ ꯌꯥꯎꯖꯔꯛꯄꯅꯦ ꯑꯗꯨꯒ ꯑꯣꯖꯥꯒꯗꯤ ꯄꯨꯟꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦ ꯗꯁꯨ ꯄꯨꯟꯃꯤꯟꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁ꯭ꯇꯦꯖꯀꯤ ꯅꯣꯛꯐꯗꯦꯗ ꯆꯠꯃꯤꯟꯅꯕ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯄꯨꯝꯅꯃꯛ ꯀꯌꯥꯁꯨ ꯄꯨꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯝ ꯅꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗꯀꯣ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯁꯥꯔꯛꯄꯁꯦ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯑꯩꯒꯤ ꯁꯛ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤꯗ ꯌꯦꯡꯉꯒ ꯃꯥꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯁꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯃꯤꯟꯅꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯁꯨ ꯃꯥꯅ ꯅꯣꯛꯄ ꯈꯪꯖꯕ ꯅꯣꯛꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯣꯛꯁꯜꯂꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯅꯣꯛꯁꯜꯂꯛꯑꯃꯤꯅ ꯑꯩꯉꯣꯟꯗꯁꯨ
ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕ ꯑꯗꯨꯗ ꯑꯩꯅ ꯈꯪꯈꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯁꯤꯅ ꯆꯍꯤ 2 ꯃꯨꯛꯇꯤ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯄꯨꯟꯕꯗꯤ ꯌꯥꯝ ꯄꯨꯜꯍꯧꯋꯦ ꯑꯣꯖꯥꯁꯤ ꯇꯁꯦꯡꯅꯃꯛ ꯊꯥ 1-2ꯒꯤ ꯃꯃꯥꯡꯁꯤꯗ ꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯁꯤꯗ ꯐꯣꯟ ꯇꯧꯋꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯏꯪꯂꯤꯁ ꯂꯣꯟꯕꯗꯨ ꯑꯩ ꯇꯥꯖꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇꯪ ꯂꯣꯟꯕꯤꯔꯛꯑꯣꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯇꯧꯔꯒ ꯑꯩ ꯃꯇꯦꯛꯇꯨꯃ ꯑꯩ ꯔꯦꯀꯣꯔꯗ ꯇꯧꯍꯧꯋꯦ ꯑꯩꯒꯤ ꯐꯣꯟꯗ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯊꯝꯃꯝꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣ ꯃꯊꯪ ꯃꯄꯣꯛꯁꯤ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅꯃꯛ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄꯤꯔꯛꯈꯣꯀꯣ ꯑꯣꯖꯥꯅ ꯑꯩ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯥꯟꯇ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯊꯝꯕꯤꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯇꯦꯟꯇꯛꯄ ꯅꯣꯛꯐꯗꯦꯗ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯏꯍꯥꯟꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯑꯣꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇ ꯑꯩ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯀ꯭ꯔꯣꯁꯤꯡ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯃꯗ ꯂꯥꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯆꯤꯊꯕꯤꯕ ꯌꯥꯎꯔꯁꯨ ꯀꯔꯤ ꯌꯥꯎꯔꯁꯨ ꯔꯥꯎꯟ ꯃꯊꯪ ꯆꯠꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯥꯛꯆꯒꯦ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯒꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯅ꯭ꯌꯨꯁ ꯄꯥꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩ ꯃꯇꯦꯛ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯁꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯣꯖꯥꯒꯤ ꯁꯤꯒꯨꯝꯂꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗꯨꯒꯤ ꯃꯥꯒꯤ ꯁꯛꯐꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯁꯝꯁꯤꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯦꯠꯅꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯥꯖꯔꯛꯀꯦ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯅ ꯄꯥꯎ ꯄꯥꯕꯒꯤ ꯃꯇꯦꯛꯁꯤ ꯃꯇꯪ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯒꯤ ꯃꯇꯦꯛꯁꯤ ꯑꯩ ꯍꯧꯖꯤꯛ ꯊꯥꯖꯔꯦ ꯌꯥꯝ ꯇꯦꯜꯂꯤ ꯃꯥꯅ ꯅꯣꯛꯐꯗꯦ ꯍꯧꯔꯛꯄꯗ ꯇꯧꯈꯤꯕ The economic blockade was declared. The Kangla of Survivance to death, and the Prime Minister were his death, and France World Cup to the President to death. Here's your terms. The rent giver players to cancel economic blockade to the part with strict cash and the gas cylinders to which France holds the power to manipulate for total entry. The awareness test. According to the press, the Prime Minister was the case. The Geton and the cannot the Kangla of Survivance and the Dent Geton the face the holds the power Kangla of Survivance to talk to. Now is test. And I keep reporting and continuing and camera priving the defense to one district is fantastic because you can't tell me defense with test and before to fight the economic blockade secretary is the case. The can know is the cause and the Prime Minister is the Geton the cause as cause. It's false. The can get France present to 110 can get 1 minute till the different can get us fast. The can get report because this. This is an of the news. Have a good day. अगला समाचार हिंदी में सुनिए। और पहले का सर के सना के पेड़ के तोड़ना होता है और फिर के कानून के कैसा के मारने का बॉर्डर का सोता होता है और इकोनॉमिक ब्लॉक के कैसा के पढ़ना गए और प्राइम मिनिस्टर ने वो ने कहा ब्लॉक के तो नहीं कर सका जगह से कर सका सरकार के कोई जाने दबा करता हुआ है लेकिन हम तो के मैंने की गैस सिलेंडर पुथों को नंदन आलंदी को सामना करता हुआ था फिर ऐसा कहते हैं उन्होंने ने कहा इसके पढ़ना के ब्लॉक के सामना को हटाए हैं और जमल के पढ़ना के पढ़ के सुनता है कला असम राइफल के किसने के तेरे मैंने के पढ़ता ही नहीं और मेरे के दुनिया के जगह जगह से आर्मी के कोई पता को सुनते हैं और हम स्पेशल पर एक पढ़ना है और लेकिन हम तो के अभी के कोई ना कैसा करता है कोई नहीं मालूम हुआ था फिर ऐसा क्या कहता है और लेकिन हम तो के सब के पालतू के सबसे मालूम तो हुआ था नहीं ऐसा क्या चाहते हैं और लेकिन हम तो कहते हैं समाचार नमस्कार नमस्कार ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯇꯥꯡꯀꯛ ꯑꯃ ꯎꯍꯟꯖꯔꯦ ꯃꯌꯥꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯣꯉꯥꯟꯕ ꯇꯦꯁ ꯑꯃ ꯍꯥꯏꯖ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯖꯣꯁꯦꯐ ꯑꯗꯨꯒ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯕꯦꯔ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔ ꯃꯌꯥꯝ ꯀ꯭ꯔꯣꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯤ ꯄꯨꯟꯁꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯂꯩꯔꯤ ꯑꯩꯅ ꯍꯪꯖꯍꯧꯗꯕ ꯆꯤꯊꯖꯍꯧꯕ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯇꯝꯕꯤꯕ ꯌꯥꯕ ꯀ꯭ꯔꯣꯁꯤꯡꯗ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯅ ꯍꯦꯛꯇ ꯁꯥꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯗꯒꯤ ꯍꯦꯛꯇ ꯍꯧꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯖꯥ ꯖꯣꯁꯦꯐꯁꯨ ꯌꯥꯎꯁꯟꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯌꯥꯎꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯖꯩ ꯑꯣꯖꯥ ꯃꯊꯠꯂꯨꯕꯒꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯋꯥ ꯈꯔ ꯂꯩ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤ ꯀꯩꯅꯣꯗ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ
ꯑꯩꯈꯣꯏꯁꯤ ꯊꯥꯒꯠꯅꯕꯁꯤ ꯈꯔ ꯋꯥꯠꯅꯕꯅꯦ Yes, yes, yes. ꯃꯁꯤꯃꯗꯤ ꯌꯥꯝ ꯆꯨꯝꯃꯦ. ꯏꯁꯩꯃꯛꯇ ꯁꯛꯑꯁꯨ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯈꯨꯕꯥꯛ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯕ ꯃꯤꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯅꯕ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨ ꯈꯨꯕꯥꯛ ꯈꯨꯔꯛꯄꯒꯨꯝꯕ ꯍꯣꯏ ꯍꯣꯏ. sense of appreciationꯁꯦ Yes. ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒꯁꯦ ꯑꯗꯒꯤ ꯏꯚꯟ ꯅꯣꯛꯄ ꯐꯥꯎꯕ ꯍꯩꯇ꯭ꯔꯤꯕꯅꯤꯗꯅ ꯍꯣꯏ. ꯅꯣꯛꯄꯁꯤ ꯐꯥꯎꯕ ꯍꯩꯇꯕꯅꯦꯕ ꯈꯔ ꯍꯦꯟꯖꯤꯟꯗ꯭ꯔꯤꯈꯩ ꯅꯣꯛꯎ ꯌꯥꯗꯕꯀꯣ Yes. ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯋꯥꯠꯂꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯥꯔꯇꯤꯁꯇꯁꯨ ꯉꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯝ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯣꯏꯜꯁꯦ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯁꯦꯜꯁꯨ ꯑꯃꯅ ꯑꯃ ꯊꯥꯒꯠꯄ ꯑꯃꯅ ꯑꯃ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯇꯧꯕꯁꯦ ꯈꯔ ꯑꯗꯨꯝ ꯋꯥꯠꯄ Yes, yes. ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯩꯒꯤ ꯅꯣꯛꯐꯗꯦꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯒꯤꯗꯤ ꯑꯇꯩ ꯑꯇꯩ ꯑꯇꯣꯞꯄ ꯒꯦꯁ ꯑꯣꯏꯅ ꯌꯥꯎꯔꯕꯁꯤꯡꯗ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯊꯝꯈ꯭ꯔꯒ ꯅꯣꯛꯐꯗꯦ ꯁꯤꯃꯛꯇꯗꯒꯤ ꯍꯧꯈꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯇꯧꯅ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯍꯥꯏꯇꯥꯔꯦ ꯅꯣꯛꯐꯗꯦꯒꯤ ꯄ꯭ꯔꯗꯛꯅꯦꯅ ꯈꯜꯂꯒ ꯂꯣꯏꯅꯃꯛ ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯈꯟꯕꯤ ꯑꯩꯅꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯑꯆꯥꯟ ꯃꯦꯔꯥ ꯅꯥꯏꯗꯒꯩ ꯆꯞ ꯃꯥꯟꯅꯕ ꯇꯦꯝꯃꯒ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯑꯗ ꯁꯨꯔ ꯃꯪꯒꯣꯜꯗ ꯃꯉꯣꯟꯗ ꯂꯩꯔꯤꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯦꯟꯁ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯂꯩꯇꯦꯅ ꯍꯥꯏꯖꯕꯗꯣ ꯃꯉꯣꯟꯗꯗꯤ ꯃꯗꯨꯅꯦꯕ ꯑꯩꯅ ꯃꯥ ꯑꯃꯨꯛ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯊꯦꯡꯅꯗꯕꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯦꯟꯁ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯂꯩꯕ ꯑꯥꯔꯇꯤꯁ ꯑꯃ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯁꯨꯔ ꯃꯪꯒꯣꯜꯁꯤꯅꯦꯕ ꯃꯥ ꯑꯃꯨꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯂꯩꯇꯦꯕ ꯃꯥ ꯑꯃꯨꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯔꯤꯁꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯪꯗꯦ ꯉꯁꯥꯏ ꯖꯣꯁꯦꯐꯅꯁꯨ ꯍꯥꯏꯈꯤꯗꯨꯅꯤ ꯖꯣꯁꯦꯐꯅꯁꯨ ꯍꯥꯏꯈꯤꯗꯨꯅꯤ ꯃꯤ ꯊꯥꯒꯠꯄ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯀோ ꯖꯣꯁꯦꯐ ꯊꯥꯒꯠꯄ ꯑꯣꯏꯔꯁꯨ ꯔꯪꯒꯤꯂꯥꯜ ꯊꯥꯒꯠꯄ ꯑꯣꯏꯔꯁꯨ ꯀꯨꯕꯦꯔ ꯊꯥꯒꯠꯄ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯡꯉꯦ ꯑꯗ ꯏꯚꯟ ꯑꯗꯨꯒ ꯂꯣꯏꯅ ꯏꯚꯟ ꯑꯩꯈꯣꯏꯕꯨꯁꯨ ꯃꯥꯅ ꯊꯥꯒꯠꯄꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯖꯦꯝꯁꯅꯁꯨ ꯇꯥꯕꯤꯔꯝꯅꯤ ꯈꯜꯂꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯨꯔ ꯃꯪꯒꯣꯜꯅ ꯑꯩ ꯊꯥꯒꯠꯂꯝꯒꯅꯤ ꯍꯥꯏꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯐꯖꯅ ꯊꯥꯒꯠꯂꯤ ꯑꯣꯖꯥ ꯃꯁꯤ ꯖꯦꯝꯁꯅꯁꯨ ꯁꯣꯏ ꯈꯪꯉꯝꯒꯅꯦꯕ ꯐꯖꯅ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯗꯨ ꯑꯩ ꯈꯪꯉꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯒꯠꯂꯦ ꯈꯣꯠꯀꯠꯂꯦꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯣ ꯃꯉꯣꯟꯗ ꯃꯁꯥꯒꯤ ꯁꯦꯟꯁ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯃꯤ ꯊꯥꯒꯠꯄ ꯃꯤ ꯃꯁꯛ ꯈꯪꯕ ꯑꯣꯖꯥ ꯒꯨꯔꯨ ꯈꯪꯕ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥꯏ ꯃꯒꯨꯟ ꯑꯃꯈꯛꯅꯦꯕ ꯁꯦ ꯃꯁꯤ ꯃꯒꯨꯟꯁꯤ ꯍꯦꯛꯇ ꯃꯤ ꯑꯃꯗ ꯌꯥꯎ ꯌꯥꯗꯕ ꯑꯗꯨꯝꯕ ꯃꯒꯨꯟꯅꯤ ꯑꯗꯨꯒꯤ ꯊꯥꯒꯠꯅꯤꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯄꯟꯁꯤꯜꯂꯒ ꯂꯩꯒꯨꯝꯕ ꯍꯥꯏꯔꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯉꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯨꯝꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯇꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯥꯗꯤ ꯃꯤ ꯊꯥꯒꯠꯄ ꯉꯝꯕꯒꯤ ꯒꯨꯟꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯂꯩ ꯁꯤꯃ ꯂꯩ ꯑꯗꯩ ꯃꯉꯣꯟꯗ ꯁꯤꯟꯁꯤꯌरिꯇꯤꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯉꯤ ꯃꯉꯣꯟꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯥꯏꯁꯤꯃ ꯊꯤꯅ ꯋꯥꯡꯉꯤ ꯃꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯩ ꯍꯥꯏꯖꯒꯦ ꯃꯍꯥꯛꯁꯤ ꯍꯧꯈꯤꯕ ꯀꯣꯚꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯕꯤꯔꯛꯇꯅ ꯅꯣꯛꯐꯗꯦ ꯇꯧꯕ ꯅꯣꯛꯐꯗꯦ ꯈꯔ ꯅꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗ ꯃꯥꯁꯦ ꯅꯣꯛꯐꯗꯦꯁꯤ ꯌꯥꯎꯅꯅꯕꯅ ꯃꯥꯁꯦ ꯃꯥꯒꯤ ꯑꯁꯪꯕꯗꯨ ꯌꯦꯡꯉꯒ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯁꯦ ꯄ꯭ꯂꯥꯟ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯝꯃꯝꯗꯥꯏ ꯈꯨꯗꯛꯁꯤꯗ ꯍꯌꯦꯡꯅꯦ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯐꯤꯜ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯋꯤ ꯃꯥꯁꯦ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔꯅ ꯑꯩꯁꯤ ꯍꯌꯦꯡꯁꯤ ꯊꯕꯛ ꯀꯥꯔꯛꯇ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯅꯣꯛꯐꯗꯦꯗꯣ ꯇꯥꯃꯣ ꯑꯩ ꯌꯥꯎꯕ ꯉꯝꯖꯔꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯁꯦ ꯁꯥꯎꯅꯤꯡꯗꯅ ꯈꯔ ꯃꯉꯣꯟꯗ ꯍꯥꯏꯌꯦ ꯅꯉꯣꯟꯗꯁꯨ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯈꯣꯠꯂꯒ ꯇꯧꯔꯒ ꯂꯩꯊꯣꯛꯑꯒ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯃꯥꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤ ꯀꯌꯥꯝ ꯁꯦꯡꯒꯦꯕꯨ ꯃꯗꯨ ꯍꯥꯏꯕꯗꯨ ꯃꯥ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕꯅꯦ ꯑꯣꯐꯤꯁꯥꯔꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯣ ꯃꯥꯏ ꯃꯊꯧꯅꯦꯅ ꯈꯟꯖꯔꯒ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯃꯥꯁꯦ ꯑꯗꯨꯝ ꯅꯣꯛꯐꯗꯦꯗ ꯀꯣꯟꯅ ꯌꯥꯎꯔꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯃꯤꯠꯇꯣ ꯀꯥꯏꯊꯣꯛꯄ ꯉꯝꯗꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯅꯣꯛꯐꯗꯦꯗꯨ ꯌꯥꯎꯈꯤꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯅꯣꯛꯐꯗꯦ ꯑꯣꯏꯅ ꯅꯝꯕ ꯏꯂꯣꯏ ꯂꯣꯏꯕ ꯃꯥ ꯌꯥꯎꯔꯝꯕ ꯌꯥꯕ ꯏꯄꯤꯁꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯀꯩꯒꯨꯝꯕ ꯃꯥꯅ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯀꯗꯔ ꯐꯗꯔ ꯇꯧꯗꯅ ꯑꯩ ꯅꯥꯔꯦꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯀꯥꯏꯅ ꯊꯣꯛ ꯑꯃꯨꯛꯀ ꯇꯧꯔꯒ ꯍꯥꯏꯖꯤꯟꯕ ꯍꯩꯕ ꯃꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯃꯥꯡꯒꯤ ꯅꯣꯛꯐꯗꯦꯗꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯃꯥꯅ ꯇꯥꯛꯏꯁꯦ ꯃꯥꯒꯤ ꯁꯤꯟꯁꯤꯌरिꯇꯤ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯌꯥꯝꯅ ꯃꯉꯣꯟꯗ ꯄꯦꯟꯖꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ मा अदु यावगिद्रबने हजिकी पोस्ट यावगिद्रबने मथंग हंदकी सही की होगलप सहीसा अखोगे स्ट्रिप प्ले अमखक
अमो एंगोंदा प्रपोजल अमा लाखबदगे CCDU ना कम्युनिकेशन कैपेसिटी एंड डेवलपमेंट यूनिट मखोइगी अमा लाखबदगे सुरमगोल जाई है सुरमगोल से करिनो खंगदे याव बिद्रो मादो asma na hu siyaw da dubo na mas e hoito fu ya khrabne ba to kari do boino khang de mas yam ya honin ba me ngode tum phau gi hoi ma ai na mo da telephone tor hai from gol sai to dra nang mamang da siyaw de sma strip plan to do nang yaw ya de ya re da chen ko ai telephone to ga ma tamo yaw je ko se ge hai re adu yum de lak mo to sa mo sai to da mamang di ho da isham no ai te द मथंग ददि याव तौरगा आई फदि सि लोने याव नो न जर्नी का आई बु ngakpiu khpiu ga na man ngo da numitu da hai ko adu da nei nam no ai di se pe yamna kano kare hai tare ko ma bu yam shi di ba ma gi sincerity ke no se hoi adu gi di ma su adum daw ne ya de su dai u phato hai ga da script pe du su koi sagat pa ko ka pa oi lo re launching bok to re adu bo pandemic na maram ojra maduma sana gi tre dum sanadana hu ko namjel lai gre ba hoi adu gi di adu su phangong tre de mathang khara le raga खोगे हदक ते कुई कुई दबिदा ममांग जुन था से सा मणिपुर स्टेट लीगल सर्विसेस अथॉरिटी ना खोगे ऑब्जर्वेशन होम द लेबा nga से पेंडेमिक से मरम ओइरगा अंगांग सिंसी कमाई तोना गातंग अरसु टेंशन फ्री ओइना ना बा नोफदि के आर्टिस्ट सिंसी के कन्वर्सेशन नत्र फाली जुगाई तौरगा लेना ना बा हायना मसल सा ना कोइ सिलकपने सिलकपदि मतम दु दे मी अनि खतंग हाइबने अनि खक यावर आइगा artist ani katanga haiba ade moiga koige aiga hamba ya nei se aiga plus Joseph ka Rangelal ga na swada masal sai kang budu ya na ba adu da su mongol se adu ga honi nge be yes asi nei ne nga crazy hoi yam nu se uza Joseph ka koigi kari chi thaba kari habining ba te kari leibiri ado za ubirna habining ba habi uza so thabi uza amta wari se habi uza hello tazari uza sa thabi adu da ma siyaw ya na ba ani maga okay mi ani maga hapsel ga tawsi na aina propose tawe ado moina si yabi dra Joseph ne Rangilal ne Brazil ne Surmgol yaw ya na wi dong ta moi mari si tawe numitu da su Sumongo के परफॉर्मेंस है अदुम याम सोयदे याम फसना तवी अदुगा सुमोंगोन की नोक्फदे दा तौबा इरोइ लोइबा प्रोग्राम से जुन की तांग कुनिपान दा तौबा प्रोग्राम से सिना नोक्फदे दे इरोइ लोइबा प्रोग्राम ने अदुम तंग थमनिंग दा तौगनी ओके नेटवर्क से ना किदंग तट खिबदो जा याम नोइजे दुगा जा जोसेफ मखा करी ताबिनिंग बा अदुम मजागे हाबिनिंग बा ngasi radio gi Diamond Radio की सुबह सुरमंगोल की शोरात कमरी लेना ना तौरीबा प्रोग्राम सिदा आई मरुप राजेन यामना याउनिंग मनी अदुबमा कोविड केयर सेंटर दा हुजी हुजिक्सी लैरी इनाउ सुरमंगोल ना लैगिदबा सिदा कोई आर्टिस्ट मयाम मा लैगिदबा ममन तांगा मयाम लैगिदबा सिदा नुआइतबा पावी अदुगा अखोइदसु लोइनमक शेयर तौवी अदुबु अतक सुरमंगोल लैगिदबसे अतै आर्टिस्ट सिंग लैगिदबगा खरा हेन मानदना अखोइदा मा लैगिदबसे अखोइ लोइनमकता हचांग खरा नुआइतबा अन इशा सिंगसे सुम कोइदा डिप्रेशन चटके तौबगुंबा ना एक सुम लोइनमकता खरा लोइ याव मासे काउंगम दबा हाय तारेने नावसे अखोई sai ai marup Rangilal na thambibada akhoi mari sina khare hena loine hai se loina ri bani ta kuber sisu program chamina ba matam dadi ta kuber ga so adum yam nushina close hoina loina ri bani adubu akhoi mari se gari gi kari gi khudong chaba leitaba mobile leitriba landline khaktaga leiriba matam smai tawba landline leitring hai matam da su akhoi ojana koi bus ta चिठी में इरगा हारपा अदुगा कोई अदुगी मफम दुदा फंगनाबा लौनाबा हाइबा मा पाउ फाउनारगा अदुगी दुदा चिठी जे हे लौनारगा तौरमी अदुदगी कोई जा हिंग प्रोग्राम चलगा हिंग लेपसे ओजाई युम सिदा कोई मरी से हम तोयना लेकमिनबा अदुना बाथरूम से ओजागी बाथरूम से युम अनो बसी सारकांदा साई Rangilal ना खरा थमगरे अदुना तबदा बाथरूम से टॉयलेट का पुल्ले सिदा कोई जे अखोई मरी मक्सी पुलप चंगा
dum iru jaminaba amana toilet tawringa ada koi ahum amana ga iru jaba ado koi adumaina yamna free oina yam nungaina noinaba mimangda haidokpada nungaitaba adubo akoi masenda ni yamna free oina adumaina loina kiba kaya leibshingsina aduga body akoi ge hakchang gi body parts singse si english ta ojamana fajana tapugumna tanglo gaina araga akoina kangthon sidamana mathak sida platform nena phamalaga aduga akoina makha da phammaga managa fajana nimchina body gi parts singse english ta ga hai hai ga taglakhiba ngalakhiba adu singdu akoi na sida sum taraga leiba aduga maga akoi ga leina khiba सानखिबा वारी कैका मयामदुना हुजिक्सी इसासिदा सुम नैरगा लैबसिना अखोइदा हक्चांगसे आमना सोन्थबा दुगा पुंगनिंग याम सोन्थबा नाबा दुमाइना तोबु नुमिनि हुजिक ngasi sisu अखोइ मागि सोरात सिदा अमुक हाइरिबा थौदोक्सिन दुमु नाहोना निसिनि इमुंगी इनाउनुपि अदुगा लैरिबा इचासिंगसु अखोइ पुनुमपु ngakpigani aduga amuk tanja chaba akoi miga fajana ningchina thengnaba unaba yaraba matamda imung manunga punna akoi lokhat minaba yabasu muk lokhat minage haidana maina thamjage yam nungai je waza habiri wafam de yam fajaba mang sai waza na habi kre sumang lila horok matam adagi artist sing mobile phone leitringi matam sumang lila horok pana taba sumang lila ni yam kana chana rakpa matam adu nokfade ni yam kana charak matam da phone line leitringi da चे दे इरगा बस ड्राइवर सिंग द पीरगा निंथौ खोंग दो मसी थादरुचो नंबोल दसी थादरुचो न मसी पीगर कांदा पाउ दु फंगा कांदा ओजा जोसेफ न लाइबा दुगा खोय ओजा रंगिलान न लम अराप दे हाय तरे अतै अनक पो ओजा सिंग दिखर फरे ओजा को बिरोय करि दिखर सुमना खरम निना दुगा हैप्पी राजेना औ दगी ओजा हैप्पी राजेना लैरिबा मफम सिदा बस ता होरेन लीला चटकदम नि स्ट्रीट प्ले चटकदम नोफदे गे प्लेम चटकदम नि चिठी इरगा बस की ड्राइवर द पीगी बदा मतम अदुदा आर्टिस्ट सिंग ना ऑफिस ता लाखिबसे हाय तरे मसी हौजिक की मतम ददी तौबियु याररोय दोबो पोट अमनि हाय तरे यामना नुंगसिबो जाना हायबिरिसे दुगा मतम कुइरबा मसगी तुंगदा अमुक हानै मुंग मनुंगा नुंगाइतबा वाबा फोंदोपै थोरम अमा पांथोकजगे हायबो वाफम अमा दु इचानुपि हाय तरे अनि गंगा गा जमुना गा लेहौरी दुगा मचानु पांख गावबसु फिरो यौद्री यामना लाइबक थिबा तौदो हाय तरे दुगा जा हैप्पी राजेन गिसु मसा हुजिक लैरिसे ओजा कोविड नाबगी लेबिरीरा क्वारंटाइन सेंटर ले हाय से ओजा कमाई तो बिबनो ओजा हैप्पी राजेन गिसे ओजा मासु माई लोइना बिगा वखोइनी ओके याम नगाजै ओजा करी करी चिथा बिबा करी लेबिरी आर्टिस्ट सिंग मरक्तगी ओजागी हाइबिनिंग बा ओजा रंगिलाल करी हाइबिनिंग बा लेबिरी आइगी मरुप राजेन हैप्पी राजेन से नाउ मंगोन की मागी लेत्रे हैबा पाउ के ताबदगी मसा खंगसन छोंदगी होय दुगा राय मरुप सेन हाइबद माइना आइसे मुता यामना मोइदा खोगी ओबंगमदबा दुंबा अवाबा नुंगाइतबना खोगी योमगा आजिदा करी तौदनो हाइबम खंगदबा तागी पुलप ओइना लेमिनरम्बा पुलप ओइना तुमिन हिमिनना चामिनना लेमिनरम्बा यामना हाइने बारूम दा बाउता माइना खोई यामना कनोइना फ्री ओइना खोई ओइना तना माइना लेरम्बा फोटो माना सोंदना माना सच्ची सेसिदि यामना फोनदा कनोमा खोई किरिमिता लोइना पावबुदना दगी मुख खरा हेन आइगे मरुब राजेना खरा नक्शनना मागा लम नंगनरे अदुगा आई मरुब जोसेफ का आइगा नंगनरि माइना आई मरुब राजेन गा सुमगोल गि खरे हेना मवानी न टाइट वे प्रोग्राम चल सुमबा कंबाइन करी पंचर गो चतनिना मागा नंगनरंबा मागा लोइनरंबा याम सुममा रिकॉल तोरगन माना निंगसिंग बकांदा मुगाना मवंदा थमोइसे सोखिबा दुगी पोतु लेबने मासे कोई पुन्ना फोन की कॉन्फ्रेंस की कुथांग कोई जे मदुगी पाउ तार तमिने अहिंगा लेते है पाउ हेड थोंगा अहिंगा ओजा मरक थसगे मरब तो थसगे ओजा खोगी ओजा सुरमगोना नारे हैबसी
ꯌꯨꯝꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯈꯤꯗꯕꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯩ ꯑꯣꯖꯥꯁꯤꯡꯗ ꯃꯥ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯄꯥꯎ ꯄꯤꯕꯤꯔꯝꯕ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯑꯣꯖꯥ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯐꯪꯕꯤꯒꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯐꯣꯟ ꯀꯟꯐꯔꯦꯟꯁ ꯇꯧꯔꯒ ꯅꯨꯡꯗꯥꯡꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯋꯥꯔꯤ ꯁꯥꯔꯝꯕꯁꯤ ꯃꯥꯅ ꯅꯥꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯦ ꯑꯗ ꯑꯩꯅ ꯃꯒꯣꯜ ꯂꯩꯇ꯭ꯔꯥ ꯍꯥꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗ ꯃꯣꯏꯒꯤ ꯏꯕꯦꯝꯃꯅ ꯃꯥ ꯂꯧꯕꯨꯛ ꯆꯠꯀꯦ ꯍꯥꯏꯔꯦ ꯑꯗꯨ ꯃꯥ ꯂꯧꯕꯨꯛꯇꯗꯤ ꯆꯠꯇꯦ ꯃꯇꯝꯗꯨꯗ ꯃꯥ ꯅꯥꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯀꯣꯟꯅ ꯏꯕꯦꯝꯃ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯨ ꯇꯧꯔꯛꯑꯦꯅ ꯑꯩ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ मासे कौन तौना लबुक चके हारबदो ngaita aina phone torga wari sabajida mujala aduna moja discuss tawjala aduna ai matam khadi ai tawroi ge ai mini sai chitlepe mon phone aduga phone nungdang ai marub se ko khoi friends pina ga wari thate na ngonda line loraga moi ti toina line de lerme line mai tawu kana mongondo Jennings leire अनुमान पॉप अदगी जनिंस लेरे हाबसे अदगी मतुंग नोंगाल कांदा पैसा दुम पाव लौरे मा जेनिंस लेरे मा कमाइन तोरे माइ नुपिदा जे बता मा जे फाइ तोना अदगी दे ले अदु तो कोले ले चंग जुरोन पारोन कर लोले कोले माइ लेने बिदे तुम पाव लौरे मा चान पिदे पाव लौरे माइ तोरगा नि फादब मान अदुगा नतोरगा अहिंदा मोगी इदे मना मतन पी इदे महंदना अगी मरु जो सेप फोन तोरपनि बादो ग्रेस वितले सो द प्रेयर तो बुदा तो बियो लाइक फ्रॉम बियो प्रेयर तो बियो माय हायरकदगी मासे दुसे आई मरु दुसना कोइदि हायरकिदे अदुबो मागी लास्ट लोयरपुगी टाइमिंग अछिदा मोगी मयामना मोगी नाउ यामना तोना नाउ मोगी यादे है Okay. All man period for the gift. Ana muju sema ngono ta ko ver tamga ko je opinion re oda rini ko pa tum da gi na ko ti tropte ai ai maru jo se ai akut machine je pa phang na kada kapin na re hin ji tum gi dre adagi ai koi dagi hena ai gi maru rajen dina mana at mat mo ti mo Okay. Yam nungai gidaba ozara jena hai tare. Anyway, yam nungai je oza Joseph habiriba sigidama kaduga ngasigi ma pung amagi program hai tare pung ama fazile adu marak sidai oza singda chithaba yaru ka so muktang ai phat anamtang laksagi aduga mateka matang akoigi Diamond Radio da oza ga unazakibada mateka matang mahaki mahangna aroiba hai tare koigi mafam sida tobiramba stage ki show masu leijari maduna taba mahangna कोई डायमंड रेडियो की सकनाय रब थौरमदा महंगना तौबिरम बाहाय तरे मत्तेक मतंग थाजरके सो मयाम पुना हारिबसिदा तामिनसी Mole shabi kada you had to didn't take a test I never kind of a girl looking it is now looking wrong then I don't play and then to get to the sack lawyer matung the dance crime report on tabi modu looking you know the dance money politic to try to money you can away the it is for crime report is past time of the Diamond FM okay yeah take care nungai jeri oja thokna nungai jeri yamna benjari hai tare ko aduga madang khangjen bam khangna film so dum yaubiri matang matamna adu khoigi hojiksu sarkar gi thabam su tobire imong manung odagi lemhori ba icha nupi phaibogani aduga icha nupa gi ko tungi yam honabiri aduga hena yam nungai ba isokhot pe imong moi bi aduga masigi makha tarapod oja gi Rohini Kumar gi ate ate magi street play hai tare tonga tonga matam gi awareness kya lak podum chatpiri film gi su yauri film de hero ga de combine dra ya na layo si lu ko sani ko ja jem sanam bi ye ai di hero si ba di hai hak direct bai wa ne ba mioi ba moi na kari ko film ma project am tong ni ga hai ga na film am puthok dir pesa chang na ai film yaw do chuna ti yauri ni masi de hero je to ozanu ke dam ni ga hai pa leitra ga su isa ge pam hero di combining da bra ji mata si di hai di hajar ke do ya na pusi da hang do ko shalam ni jam bi sei hero si kumu hai bi si fly hat ai kan
ꯀꯔꯤꯒꯤꯅꯣꯁꯤ ꯏꯁꯥꯗ ꯑꯗꯨꯝ ꯈꯪꯖꯩ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯟꯖꯕ ꯏꯁꯥ ꯏꯇꯣꯝꯇ ꯍꯪꯖꯩꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯁꯤꯅꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯅ ꯍꯥꯏꯕꯤꯔꯝꯕ ꯃꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅ ꯇꯧꯕꯤꯔꯝꯃꯤ ꯑꯣꯖꯥꯁꯤꯡꯗ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯟꯖꯕ ꯑꯗꯨꯒ ꯈꯤꯇꯪ ꯎꯍꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯃꯔꯛꯇ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯑꯣꯖꯥꯁꯤꯡ ꯏꯅꯥꯎꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯦꯔꯣ ꯀꯨꯝꯃꯣ ꯍꯥꯏꯕꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯔꯛꯇꯕ꯭ꯔꯥ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯅ ꯀꯟꯅ ꯇꯥꯔꯒ ꯃꯉꯣꯟꯗ ꯍꯦꯔꯣ ꯀꯨꯝꯃꯣ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯨ ꯑꯩꯈꯣꯏꯗ ꯅꯣꯛꯏ ꯑꯗꯨꯒ ꯃꯤꯠꯇꯗꯤ ꯄꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯁꯥꯗ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯗꯁꯨ ꯅꯣꯛꯍꯟꯕ ꯑꯗꯨꯒ ꯀꯞꯁꯨ ꯀꯞꯍꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯩ ꯏꯅꯥꯎ ꯁꯨꯔꯃꯪꯒꯣꯟꯅ ꯂꯩꯈꯤꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯗꯦꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯗ ꯀꯌꯥꯠ ꯑꯃ ꯑꯩꯈꯣꯏꯗ ꯁꯣꯛꯈꯤꯕ ꯑꯃꯗꯤ ꯀꯌꯥꯠ ꯑꯃ ꯂꯧꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯏ ꯍꯥꯏꯗꯅ ꯑꯩ ꯑꯔꯣꯏꯕꯗ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣꯅꯦ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯂꯩ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯑꯁ ꯃꯥꯗꯤ ꯑꯣꯚꯔ ꯇꯧꯏ ꯑꯣꯚꯔ ꯑꯦꯛ ꯇꯧꯏ ꯍꯥꯏꯁꯦ ꯐꯥꯒꯤ ꯔꯥꯁꯤ ꯌꯥꯎꯗꯦ ꯑꯣꯚꯔ ꯑꯦꯛ ꯇꯧꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯕꯅꯦꯕ ꯁꯨꯝꯕ ꯄꯣꯠꯁꯦ ꯑꯗꯩꯗ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯃꯤꯁꯤꯡꯅꯀꯣ ꯑꯁ ꯑꯣꯚꯔ ꯑꯦꯛ ꯇꯧꯏꯒꯩꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯁꯤꯅ ꯑꯣꯚꯔ ꯑꯦꯛꯇ ꯌꯥꯔꯤꯁꯦ ꯁꯤꯅꯦꯕ ꯑꯣꯚꯔ ꯑꯦꯛꯇ ꯁꯨꯔꯃꯪꯒꯣꯟꯁꯦ ꯑꯣꯚꯔ ꯑꯦꯛ ꯇꯧꯕꯗ ꯃꯤꯅ ꯌꯥꯏꯌꯦꯕ ꯁꯤ ꯑꯆꯧꯕ ꯃꯒꯨꯟ ꯑꯃꯅꯦ ꯁꯤꯅꯤꯗ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯦꯃꯟꯇꯁꯤꯁꯨ ꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯚꯔ ꯑꯦꯛ ꯇꯧꯋꯦꯕ ꯑꯗꯣ ꯃꯥꯅ ꯑꯣꯚꯔ ꯑꯦꯛ ꯇꯧꯕꯗꯣ ꯃꯤꯅ ꯌꯥꯏꯌꯦꯕ ꯃꯤꯅ ꯌꯥꯔꯗꯤ ꯑꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗ ꯁꯨꯔꯃꯪꯒꯣꯟꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯉꯥꯡꯒ ꯁꯥꯕ ꯃꯇꯝꯗ ꯆꯨꯝꯅ ꯁꯨꯝ ꯀꯞꯄꯝꯕꯗꯒꯤ ꯑꯗꯨ ꯑꯣꯚꯔ ꯑꯦꯛꯅꯦꯕ ꯑꯗꯨ ꯇꯧꯕꯗꯨꯗ ꯃꯌꯥꯝꯁꯦ ꯋꯥ 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 ꯍꯦꯛꯇ ꯆꯠꯂꯦꯕ ꯍꯦꯟꯖꯟꯗ꯭ꯔꯗꯤ ꯅꯣꯛꯇꯦꯅ ꯍꯥꯏꯕꯗꯣ ꯑꯣꯖꯥꯒꯤ ꯑꯗꯒꯤ ꯆꯨꯝꯅ ꯁꯨꯝ ꯃꯤꯅ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯅꯥꯎꯕꯤꯅ ꯏꯁꯩ ꯑꯃ ꯁꯛꯂꯁꯨ ꯃꯥꯅ ꯑꯁ ꯈꯤꯇꯪ ꯃꯅꯤꯡꯒ ꯇꯧꯔꯒ ꯁꯠ ꯁꯠ ꯀꯩ ꯂꯦꯡꯁꯤꯜꯂꯛꯄ ꯑꯣꯚꯔ ꯆꯠꯁꯜꯂꯛꯏꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯋꯥ 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 ꯍꯦꯛꯇ ꯅꯣꯛꯑꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯀꯃꯦꯗꯤꯌꯥꯟ ꯑꯃꯗ ꯃꯥꯅ ꯑꯣꯚꯔ ꯑꯦꯛ ꯇꯧꯕꯗ ꯃꯤꯅ ꯌꯥꯔꯒ ꯅꯣꯛꯏꯁꯦ ꯁꯤꯁꯨ ꯃꯒꯨꯟ ꯑꯃꯅꯦꯅ ꯑꯩ ꯁꯨꯝ ꯍꯥꯏꯅꯤꯡꯗꯅ ꯃꯇꯥꯡꯁꯤꯗ ꯊꯝꯅꯤꯡꯕꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯅ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯍꯟꯒꯨꯝꯁꯤ ꯑꯣꯖꯥ ꯑꯗꯨꯒ ꯀꯣꯚꯤꯗ ꯌꯥꯔꯀꯥꯟꯗꯁꯨ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯣꯖꯥꯁꯤꯡ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯉꯁꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟꯒ ꯑꯩꯒ ꯔꯦꯀꯣꯔꯗ ꯑꯃ ꯊꯝꯖꯍꯧꯗꯅ ꯊꯝꯖꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯅꯤ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯟ ꯆꯠꯈ꯭ꯔꯦ ꯁꯣꯏꯗꯅ ꯃꯃꯤꯒ ꯈꯣꯟꯖꯦꯜꯒꯗꯤ ꯂꯩꯍꯧꯒꯅꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯇꯥꯃꯤꯟꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯔꯨꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯅ ꯍꯦꯟꯅ ꯇꯥꯕꯤꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯉꯁꯤꯗꯤ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯟꯖꯔꯛꯂꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯃꯗꯨꯃ ꯉꯁꯤꯒꯤ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯑꯣꯖꯥ ꯁꯨꯔꯃꯪꯒꯣꯜꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯄꯣꯛ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯄꯣꯛꯁꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯔꯗ ꯗꯤꯟ ꯂꯥꯟꯅ ꯊꯧꯔꯝ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯄꯤꯖꯥ ꯃꯔꯨꯞꯂꯣꯏꯁꯤꯡꯅ ꯃꯤꯠꯇꯨꯒꯤ ꯄꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯌꯥꯕꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯀꯣꯚꯤꯗ-19 ꯌꯥꯎꯕ ꯉꯝꯈꯤꯒꯗ꯭ꯔꯁꯨ ꯃꯈꯥ ꯇꯥꯔꯛꯄꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯑꯣꯖꯥ ꯖꯣꯁꯦꯞꯅꯁꯨ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯅꯣꯛꯐꯗꯦꯒꯤ ꯇꯤꯝꯒꯤ ꯑꯗꯨꯒ ꯍꯥꯡꯖꯔꯤ ꯍꯣꯠꯅꯖꯈꯤꯒꯅꯤ ꯂꯦꯞꯇꯅ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯟꯅ Thank you so much. Masini ngasigi Diamond Radio gi aikogi session asigi hajaba tare aduga loisilakpada aikogi chalamdai da haitare Diamond Radio da listener day gi numita oza Surmangol na ama khaktang aikogi amohana la aroi do haitare handaki mari rak suba listener day numitsi da oza Surmangona lak pirami ai mangonda la u haiba aduga oza lak taba yade haiba so ai karimata haigidi aduga aina hairubada mathau chilamgani haina bu hena khanjarui haijaba tare koini yamna wangna khanjaba
अदुबु इखंग खंगौदना मागी मचनुपी लेकाइगी मीसिंग लापदा ngata magi furit machu sigal ilaga khut hairaga ai la e haraga la e aina khalle laikhidra matungda hadaki ma poksigi loirabane ai la hoge ga haibagi lakwaga male haitare yam nuksiba haitare so ai mate mata ucharake ojana la amba diamond radio ge lakpadu the listener day numita la amba amadi mahang haibiram madu me mate matang tamina se ai kudol mate matang tamjarake loisilakada so kudol tamjari mate sima makha आई नोमिना किबा कोई मरीरक सुबा लिसनर्स डे नुमित्ता सरुगा किबगी अखोई वथंग दे अखोई की हलमन यावबिरिमनिना अखोई की खोंगयोम परबा अखोई लेखिदर पाबु मंगो जाउसे मंगोन द पुंगम ख वायो हाइतारे मंगोन द पुंगजेना अखोई ऑटोमेटिक हाइतारे को पूरगी तिला एदुगा आई पुंगन ग हांजला थंबा ओके अद पुंगजी पुतोक जरागा खोंगयोम परबजी सक्सर कदुनी को मतियम तक तक खुदन तमजगे पुंगजी सुगाव गावदर पुंगी मखोन थोन जरके हाबे वफम थोन जरके ओके तामिनसी 자우 뽕질로 자우네 오자고 자 제임스 누가 하비요 이때마 땡큐 막하는 다들 비야니 쌈 잡빙 학다니 야니 오케이 라이플 이때마 걔는 또래 오케이 라이플 합시 매담 나마스테 오케이 걔는 만 내려 봐네 마탕지디 오자 제임스 거기 걔는 구돌 마티엠다 담저게 그이 나이 담기 담지 칸디 칼럼니고 Maya movie the sun taga kay nung tori tok tok la kay tok sige maya sumai tori hosik se YouTube oh sabay tori oja akhoi ki aigi wo khara lore me okay aigi wo khara lore basi akhoi ki African sign paper na makhang nare putagi ko Thoban district area ki swai area din na bajane madi wok si nare tab de wok si yon thok ken khale adu wok si ngasagi akhoi ki wok si yolam dai wok mayam sina akhoi wok manga truk ne bako moi wok manga truk akhoi ki masinjak sabi mong ji hana tamjarke okay Madadi, boy masinjak munari kanda sida, pakang maca kerada ini wok si yon toge husi lainnya yam nane, sign paper sinare, aduna African sign paper sinare, yon toge na hai di wok pakang maca sing wok si label lai, di wok si na hai bane bako, help me, ay the can be you, help me, ay the can be you, hari pewane, ay mak tu lere min masih English am hai re wok si, ada mana hari pewane sin wok si nako, pakang maca sing label lah bane, okay. Madi ni pakang musa kerja sini sagi ini pasal sim tu yon tuam ni nago pakang musa sing wok si tam long hat pa hore bako adi wok sing ni na oja suruh mengor nangi wok ni hat pi gen nago oja suruh mengor nangi wok ni hat pi gen nago wok luon si dah hai rak pi wan ni dah laju makon nangi wok ni hat pi gen nago laju makon nangi wok ni hat pi gen nago madi pakang musa sing hato kre madi di wok si pur sakre madi di ay wok ni nuat tawa ya botre ai khoi dok si yam song neng bako ma dai dai na wok puri ba moi wok sa ri phun dane khoi dok yam song ne palop sang ga thawai no ta sang bako adu wok do moi ga dum ai ga dum pun sa thong mi ne Thagachari masini nuksiraba oja sur mangol ki mahaki aroiba diamond radio gi platform da lakpiramba duga khoi gi mafam sida oja sur mangona mafam sida lakpidena aroibo ina khoi gi thorom sabruk yabiramba haijabatare so hanana thagachari miyam panamanga sigi thoromasida saruga biriba masing yamlaba miyamna thoromasida he nama pungphan bibra sigi damakta ekhoi gi maikai degi thagachari loina nanga sigi no fadegi oja punamak ikai khomnajari asumna sakhi gani ekhoi punamak mathang thadok tuna taibang panasi hinglinge gi matamda ekhoi punamak amato oina naba amana mabu ikai khomnaraga nungsina laiminasi laina asting akthukna nanabagi dama सरकार पीरिबा लेंगाना पीरिबे सोपिसिंग मिनसी अमाउना अमगी मतेंग पांगमिनरगे खोई हिंगमिनसी हौजिकी दमक्तदी ताबिरिबा मया पुनमपु जेम्स हाइबो जमना मुकना खुरुमजरे